Hello mayam, Malem sida khwaidagi thajanaba marisingi manungda matai manaugi marisisu amani hainaribani. Matai manau oiriba nupa nupi ani duna amana amabu thamoi sengna thajaba thamlabadi matam pumnamakta makhoigi punsi nungai yaifana leli haibasi mipum khudingmakna khangnaraba wafamni. Matai manau oibasingna afafata wari khudingmak amana amada loina haidoknai lithoknai. Ahlaman singna asumna haibiri matai manau ani gi marakta karigumba makhal amatagi arotpa thamloidabani. Karigumba thamlabadi madu pap ki masakni haina takpiri. Adubu nupi khudingmak arotpa wafam mangadi suksoi soidana magi mapuroibada punsi chuppagi oina lochinduna khangandana thammi. Masigi thamliba arotpa sing asi nupi aduna mapuroibaga maga leinariba mari adu akaiba laktanaba natraga imung adugi tungi punsigi damak khallaga thamliba arotpani. Asengmani mayam ngasigi aikoigi video sida aina mayamda nupi singna magi mapuroibada haidoktana punsi chuppagi thamba arotpa manga adu karino haibadu ni aina mayamda khanganjagadoribasi. Mayamna kari karamba makhalgi arotpano haibadu khangdringai video sibu soidana like tawbiyo. Ahanbada nupi aduna luhongdringai haibadi yum pandringai mamangda kanagumba nupa amaga mari leinaramba friendsing kanagumba amatagi nupina magi hanagi nungsinaramba boyfriend gi maramda magi mapuroibada lotchinduna haidoktana thammi. Friendsing adomso amuktang khanthaduna yangbiyo. Adomgi sumata mamada soidana girlfriend amadi leiramganida mahak aduso hojikti kanagumba amagi loinabi oiramlani. Mahak aduna nangi maramda magi mapuroibada hairamgadrane kaidongnungda hairoi. Adudi nupa singsina karamna khanba ngamlibano mahakna hojik luhongduna lauriba nupi adu kanagumba amatagi girlfriend oiramloi haibase. Masinani nupi singna makhoigi haukraba punsigi wari singbu mapuroibada haidokpa pamdribasi. Maramdi matai manau gi leinariba mari duda pamdaba chayenaba problem sing laktanabagi damaktani. Ani subada anaba nupi ayamba mapuroibagi wakhal nungaina leinabagi damak khallaga masagi anaba macha masugi maramda mapuroibada haidoktana lochinduna thammi. Ahum subada saving nupi khudingmak mapuroiba khangandana lotna paisa kharadi tungsinduna thammi. Madu magi darkar oirakpa natraga imung manungi awaba matam lakpada puthoktuna sizinai. Masinani nupi singna mapuroibada magi arotpa saving gi maramda haidoktana thamlibasi. Mari subada arotpa wari maru oibawa. Adomna adomgi nupida yamna luba arotpa wari ama liraba matungda adomna wari asi kana amata khanghanba lithokpa yadeko haiba matamda nupiduna asumna khumlamgani. Hoi haidok loi ainabu kanada haidoino kaina adubu thajabiyo friendsing wari adu magi yamna luna tinnaba mamanabiduda suksoi soidana lithokini haibase thajabiyo mayam. Manga subada mapamgi wa ngangba natraga mapam chaiba kanagumba nupi amatana mapamgi aruba wari natraga mapamgi fattaba amafau haidi aduga mapam chaibasu yade karigisu yaroni. Nupi singi oinadi mapam haibasi adugumlaba imung amakhakni nupa mayumdagisu hena minungsi phangba mafam amma oiribani. Adudi marupsing aikoigi video siga adomgi punsiga mari leinaba matang yaurabadi kamenda yes haina ibiramo loinana video asibu share soidana tawbiyo. Mayam punamakpu amuka hana thagachari.